IRB personnel ama Masa Mathanta Kapsinjaduna Sijakhre Kongbagi Puruk Sobi Laifam Manakta Sijakhre ama leramle Kangla Pauchina Phongbani Pathok Sarita Minase Imphal East District ki Irilbung Police ki manung chanba Kongba Turel Mapan Puruk Sobi Laifam Manakta Mioi amagi Sijakhre ama taduna leramle hairi Sijakhre adung asi ayukpung mapan makhairom tabada manak nakpada laiba miyamna chathok chashin tawbada thengnarakibani hairi Nupi oigani haina chingnaba Sijakhre adu manakta haufi amasu taramba thengnaki numit manga taruknigi mamangda sibo oirangbani haina thajanari manam jele saru polang oba phangle Sijakhre adu laibagi pau phangmadagi police ta pau piraba matung laukhatlaga janims ki mokta post mortem gidamakta thamkre hairi hojik phawbagi oina masak maming khangma ngamdri thodok asigi matangda police na case ama laukhatkhre atopa pau amana ngasi ayukpung mapanlom tabada Manipur High Court ki judge Guneswar Sharmagi ya school da laiba mayumda house guard oina laiba ahanba IRB ki personnel ama masagi break manungda masa matomta masagi service rifle na Kapsinjaduna Sijakhre hairi leikidraba IRB personnel adugi maming longjam nando sahi yankai humdoini apokpa Guru Kumar hobam marak kaisam lekai dagini hairi mahak matau karamna Masa Mathanta nomaina kaptuna sijaram libano haiba chap chana khangma ngamdri hairi Atopa pawamadana Kangla Pausina Phongli Sakhangdaba singna mioi ama fakhre maram chadana nomai kapsalambadagi mi paina kare pathok sarita minase masak khangdaba khulai paiba singna mioi ama masagi mayamdagi fadona pokibadagi thiba khangdana leire hairiba thodok asingarang numidang pung 10 minute ne furom tabada thokibani hairi pawasina hairibadi angoba masugi MC car ama lakpa mioi singna Nambol police station ge manung chanba Nambol sabol laikai da leiba ahibam Nelson sahi kunchom doini apokpa elokendro koba ama masagi mayumdagi phaduna pokhibani hairi mahakanana kari marum gidamakta phaduna pupano haiba chap chana khamangamdri hojik mahaki khongul libagi thabak chathari adubo hojik phawbagi oina phangmangamdri amorom dangrang numidang pung 10 minute yankai rom tabada Kapsinjaduna district ki Hyanglam police station ki manung chanba sekmaijin hengun mamang lekaida Mahendra Bolero gari tongduna lakpa masak khangdaba mioi singna maram chadana nongmai round kaya kapsalambadagi miyami paina khre thodok aduna maram oiraga mafam aduda leiriba mioi kaya mi paiba pokna khre thodok adu kanana karigidamakta chatharam libano haiba khangdri Turel da kumduna mamanabi thinaba chatkhiba nupi masa ama iraknaduna sire pathok charita minase luna tinnabi turel wangmada laibi mamanabi ama turel lanthok thinnaba honabada isingi ireina chen thakibadagi sahi 12 gi nupi masa ama iraknaduna sire thadok asingarang nungthel pung 3 minatra mangarom tabada Kasar district ki Joypur gi nongpok thangbo maikai da seliba Siri Turel Joypur part 2 maya leikai da thokibani hairi leikhidra nupi masa adugi maming RK Malemsana sahitra humdoi apokpa RK Rajit Kawi thodok asigi matang da press na phangba pawgi matung inna leikhidra nupi masa asina Joypur Kanakpur Turel wangmagi mamanabi anu ko nupi masa ama thindok luna bagi damakta mamanabi one haga loinana Asian ba isingda kumthaduna iroi minaraga lanthokpada achouba irei amada tasinduna RK Malemsana iraknakhibani hairi mahapu kannaba honabada onehasu iraknakhi matamaduda manak nakpada leiba turelda leingoi gi thabak suba mayang sinmi amana onehabudi kanmangam hauki adubu RK Malemsana di kanmangam haudana isingi ireida adum lupthaki hairi Pawasi tabada khudakta khul adugi khunja singna RK Malemsana bo pung ama makhai changna iruptuna thibada phanglaktabadagi mamai thangda SDRF ki mioi sing laktuna water boat sejanaduna thibada numidang pung 9 minatra mangarom tabada Sijakhre oina phangibani hairi